ꯃꯅꯤꯡꯗ ꯎꯔꯤꯁꯤꯅ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯏꯌꯥꯔ ꯀꯥꯏꯀꯥꯟꯗ ꯂꯩꯔꯝꯕ ꯔꯦꯟꯇꯨꯅꯦ ꯑꯩꯅ ꯁꯦꯀꯦꯟ ꯏꯌꯥꯔ ꯀꯥꯔꯀꯥꯟꯗ ꯂꯩꯔꯝꯕ ꯀꯥꯗꯣ ꯔꯦꯟꯇꯣ ꯁꯤꯅ ꯃꯟꯗꯤꯔꯗ ꯊꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯏꯁꯩꯒ ꯁꯛꯑꯒ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯅ ꯅꯨꯡꯗꯥꯡ ꯋꯥꯏ ꯏꯁꯩ ꯑꯗꯨꯝ ꯁꯛꯄꯗꯣ ꯀꯥꯗ ꯀꯨꯝꯗꯣꯏꯅꯤ ꯃꯌꯥꯝꯗꯨꯗꯤ ꯀꯥ ꯕꯥꯎ ꯄꯨꯊꯔ ꯆꯠꯂꯨꯕ ꯁꯤꯁꯨ ꯅꯥꯟꯅ ꯁꯥꯒꯠꯂꯦꯕ ꯃꯊꯛꯁꯦ ꯍꯥꯏꯁꯦ ꯀꯥ ꯀꯨꯝꯃꯨꯒꯦ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯅꯦ ꯅꯨꯡꯁꯥꯁꯦ ꯈꯤꯇꯪ ꯁꯥꯔꯒ ꯀꯨꯝꯃꯨꯒꯦ ꯑꯗꯨꯝ ꯁꯥꯒꯠꯂꯝꯃꯦ ꯍꯧꯖꯤꯛ ꯈꯔ ꯀꯨꯝꯊꯔꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯤꯗꯣ ꯑꯩꯈꯣꯏ ꯃꯊꯛꯀꯤ ꯔꯦꯟ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯀꯨꯝꯊꯔꯛꯑꯦ ꯈꯔ ꯁꯦꯝꯕ ꯀꯥ ꯌꯥꯝ ꯂꯩꯌꯦ ꯀꯨꯝꯃꯦ ꯉꯁꯤ ꯆꯠꯀꯗꯧꯔꯤ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯒꯦꯠ ꯌꯧꯔꯦ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯒꯦꯠ ꯌꯧꯔꯦ ꯊꯣꯛꯑꯒꯦ ꯍꯥꯏꯗ꯭ꯔꯦꯀꯣ ꯁꯤ ꯐꯖꯅ ꯁꯥꯒꯠꯂꯝꯃꯦꯕ ꯃꯤ ꯆꯤꯛ ꯆꯤꯛ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯂꯣꯏ ꯆꯠꯅꯈ꯭ꯔꯕꯅꯤꯀꯣ ꯃꯌꯥꯝꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯗꯨꯀꯥꯟꯒꯁꯦ ꯂꯣꯏ ꯂꯣꯟꯂꯦ ꯁꯤ ꯗꯨꯀꯥꯟꯒꯁꯦ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗ ꯂꯣꯟꯂꯦ ꯆꯤꯛ ꯆꯤꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯃꯥ ꯌꯧꯁꯜꯂꯛꯑꯦ ꯃꯥꯗ ꯍꯥꯏꯐꯦꯠ ꯆꯪꯉꯨꯒꯦ ꯃꯥꯗ ꯆꯪꯉꯨꯒꯦ ꯃꯥꯗ ꯕꯦꯟꯗ ꯊꯝꯃꯝꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯨꯒꯦ ꯇꯧꯕ ꯀꯥꯡꯕꯨꯗ ꯃꯥꯁꯤꯁꯨ ꯅꯨꯡꯁꯤꯕꯅꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯏꯌꯔ ꯀꯥꯏꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯉꯁꯤ ꯂꯥꯛꯏꯁꯦ ꯕꯣꯀꯔ ꯇꯧꯕꯅ ꯆꯪꯉꯨꯁꯤ ꯃꯥꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯃꯅꯤꯁꯀꯤ ꯀꯥꯔꯗ ꯕꯦꯒ ꯑꯃ ꯊꯝꯃꯝꯒꯦ ꯃꯥꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯊꯝꯃꯝꯃꯒ ꯄꯣꯊꯥꯒꯦ ꯇꯧꯁꯦ ꯃꯥꯗꯒꯤ ꯊꯣꯛꯂꯛꯑꯦ ꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯁꯦꯝꯒꯠꯂꯝꯃꯦ ꯇꯧꯔꯤꯁꯦ ꯅꯍꯥꯟꯒꯤ ꯑꯩꯅ ꯊꯥꯛꯄ ꯚꯤꯗꯤꯑꯣꯗꯨ ꯁꯦꯝꯒꯠꯂꯝꯃꯦ ꯍꯥꯏꯔꯤꯁꯦ ꯀꯨꯝꯃꯨꯔꯒꯦ ꯃꯈꯥꯗ ꯑꯃꯨꯛ ꯄꯨꯊꯔ ꯆꯠꯂꯨꯒꯦ ꯋꯦꯗꯔꯁꯤ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯅꯤꯀꯣ ꯃꯤ ꯂꯩꯇꯦ ꯑꯗꯨꯝ ꯂꯣꯏ ꯊꯣꯛꯅꯈꯤꯕ ꯗꯨꯀꯥꯟꯒꯨꯝꯕ ꯑꯃꯅꯤꯗ ꯍꯥꯡꯉꯦ ꯁꯤꯗꯒꯤ ꯀꯥꯈꯠꯂꯛꯄꯁꯤꯗꯅꯤ ꯁꯣꯁꯦ ꯀꯩꯗꯧꯋꯤ ꯉꯁꯤꯗꯤ ꯆꯤꯛꯆꯤꯛꯑꯦ ꯕꯤꯖꯣꯒꯤ ꯁꯨꯇꯤ ꯊꯥꯈꯤꯕꯒꯤ ꯗꯦꯠ 20 ꯐꯥꯎ ꯀꯣꯂꯦꯖꯀꯤ ꯁꯨꯇꯤ ꯂꯩꯕꯅꯤ 21ꯁꯤꯗꯗꯤ ꯑꯃꯨꯛ ꯅꯣꯔꯃꯦꯜ ꯀ꯭ꯂꯥꯁ ꯍꯧꯗꯣꯏꯅꯦꯕ ꯅꯨꯡꯁꯥꯗꯤ ꯈꯔ ꯁꯥꯔꯤ ꯁꯥꯗꯔꯤ ꯁꯥꯔꯤ ꯑꯗꯨꯗ ꯎꯝꯃꯨꯔꯒꯦ ꯐꯠꯇꯨꯔꯒꯦ ꯅꯨꯡꯁꯥꯁꯤꯗꯤ ꯁꯤꯒꯤ ꯏꯁꯥꯒꯤ ꯃꯦꯖꯤꯛ ꯈꯥꯝꯃꯤꯕ ꯑꯗꯒꯤ ꯔꯤꯛꯁꯣ ꯈꯥꯝꯃꯤ ꯍꯥꯏꯁꯦ ꯒꯥꯔꯤ ꯉꯥꯏꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯣ ꯈꯥꯝꯃꯤ ꯃꯤꯁꯦ ꯏꯇꯥꯛ ꯇꯥꯏꯔꯗꯤ ꯁꯨꯇꯤ ꯂꯩꯕꯒꯤ ꯁꯣꯝꯗ ꯆꯠꯁꯦ ꯍꯥꯏꯔ ꯊꯣꯛꯑꯁꯤꯔꯥ ꯁꯣꯝꯗ ꯆꯠꯁꯦ ꯁꯣꯝ ꯆꯠꯄꯁꯦ ꯐꯩ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯎꯔꯤꯕ ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯟꯅ ꯇꯧꯔꯤ ꯕ꯭ꯔꯤꯖꯁꯦ ꯅꯨꯡꯁꯥ ꯁꯥꯔꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯝꯗꯥꯏꯒꯤ ꯀꯟꯅ ꯒꯥꯔꯤ ꯉꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯇꯦꯛ ꯑꯃ ꯅꯪꯍꯧꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯒꯥꯔꯤ ꯊꯧꯖꯜꯂꯛꯏ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯂꯥꯛꯄꯒꯤ ꯉꯥꯏꯅꯩꯁꯦ ꯁꯣꯟꯗ ꯆꯠꯇꯣꯏꯅꯦ ꯁꯣꯟꯗ ꯇꯧꯔꯤꯁꯦ ꯊꯣꯡ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯦ ꯊꯣꯡꯁꯦ ꯁꯥꯒꯠꯂꯤ ꯀꯟꯅ ꯇꯧꯔꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯇ꯭ꯔꯦꯟ ꯂꯥꯛꯑꯝꯗꯥꯏꯒꯤꯀꯣ ꯒꯥꯔꯤꯁꯦ ꯉꯥꯏꯅꯩꯅꯦ ꯁꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯗꯤ ꯁꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯁꯦꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯇ꯭ꯔꯦꯟ ꯂꯥꯛꯑꯝꯗꯥꯏꯒꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯅꯤꯅ ꯁꯤꯒꯅꯦꯜꯒꯤ ꯀꯣꯟ ꯆꯧꯈꯤꯒꯦ ꯃꯦꯝ ꯅꯥꯀꯟꯗꯅꯦꯕ ꯁꯤꯁꯨ ꯁꯥꯒꯠꯂꯤꯕ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯀꯟꯅ ꯁꯥꯒꯠꯂꯤꯕ ꯁꯤꯁꯦ
แมวอะไรเงี้ยทงกันฉากกันดีกว่าทงจะกันเอาตัวบุกี้มีจินมาตัวจินกันนะบุกสิเด้อฉากเลยวิวเจวิวเจเนี่ยวิวดีภาษาได้ไหมครับแต่ซีจูกันฉากกันได้มีซีจูกันอยู่ด้วยนะซีจูกันฉากกันเลยก็เลยคนต้องมาพูดกันดีกว่าเดี๋ยวจะยังน้อยไปได้เนี่ยเลยนะมันนี่ชุดอะไรอย่างนี้สิมันนี่สกัดสินะเพราะตัวผมจะรู้เลยขนมจะรู้เลยต้องพูดอะไรกันเดี๋ยวจะยังไงเดี๋ยวจะมันนี่ดีนี่อะไรอยู่ดิเดี๋ยวจะĐấy đi nào. Rồi. Bây giờ đi con. Thôi bị gì vậy? Lúc phụ nữ mẹ em không ăn mà làm lại. Khi bây giờ rằng phải gì? Bây giờ rằng cái gì? Kinh sai làm sao được bạn? Mình nồng thật rồi. Thái sát đã nồng. Thái sát cho cái gì cũng phạm đi thôi. Sudah ama iya building saya school hana sham dah mana pak punya pasai kai kan bagi siapa lagi हम ठीक है जिसका क्या जी चमन कर दो इसी स्कूल यहाँ तू ना शाका ना में ये कोई पासे में view deh yang view yang view view ini arwah itu view bukan kasih villa itu ya sekolah ya nak sekarang Ya ada ini misalnya ya. Iya dari sana kan di bersama ini Apa sih? ngang ke sekolah pergi sudah kami kan little just English medium school pindah saya pasir dulu kok adagi hogi angang ba kita tare zoom terus jadi angang ba awang lu picik sabu web sai juga nak sak lagi sai sham deh yang ingin kamu sih isu ni ada ni sih sakat deh bây giờ ra ngoài thôi săn rồi chứ bây giờ thì đi bạn ra đấy cái gì cái con riêng rồi mà nhưng nó không có cái gì con riêng làm một chuyện thôi nè là cái gì body lại cái này quoi và sau bên đây cái nó khùng mà nhầm một xí vậy ta nhưng con riêng ta là cái quỷ rồi nhầm một xí con riêng sao rồi xí càng thì có cái nhà ấy không chắc tới để từ qua mà hỏi đi sâu rồi cái khát rồi cái hơi kia kiểu như là đấy còn hồi mà phong sẽ em là cái số ta này thì sinh đi đấy wow hao cái nhà nó xả dữ xí thế rồi đi xả cái đúng mình là xả rất là nhà mình là cái đâu về đây này ta tập trái làm này sai thì ăn nó xí vậy ta này săn cái lồi đấy nè săn này nha Adagi sida ko imana ba manis lele sida manis ko imana ba manis lele sida sanji ko padare sanji amna salu je raw manis to ko manis thing này je manis sini ba ko um salu ge dik kon siap khale
ꯃꯅꯤꯁ ꯌꯥꯝꯕꯅꯤꯗ ꯃꯅꯤꯁ ꯑꯝꯇ ꯍꯥꯏ ꯇꯧꯔꯣ ꯑꯝꯇ ꯃꯅꯤꯁ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯍꯥꯏꯕꯀꯣ ꯑꯁꯥꯝꯒꯤ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯍꯥꯏꯕ ꯃꯐꯝꯗꯨꯗꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅꯀꯣ ꯑꯁꯥꯝꯒꯤ ꯃꯐꯝꯗ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯎꯏꯕꯀꯣ ꯁꯤꯗ ꯃꯩꯈꯨ ꯀꯥꯏꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯤꯛ ꯐꯥꯔꯝꯅꯦꯕ ꯀꯦꯛ ꯁꯥꯐꯝ ꯍꯥꯏꯇꯥꯔꯦ ꯑꯁꯥꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯣꯏ ꯌꯥꯝ ꯍꯣꯡꯉꯦ ꯂꯩꯉꯣꯏꯗꯤ ꯐꯖꯅ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤ ꯃꯅꯤꯁ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯁ ꯑꯩ ꯂꯩꯇꯥꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥꯁꯦ ꯆꯠꯂꯨꯔꯁꯤ ꯚ꯭ꯌꯨꯁꯤꯗꯤ ꯉꯥꯏꯔꯦ ꯆꯠꯇꯕ ꯀꯨꯏꯔꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯒꯤ ꯀꯩꯅꯣꯁꯦ ꯑꯗꯒꯤ ꯐꯥꯔꯁ ꯁꯦꯝ ꯁꯦꯀꯦꯟ ꯀꯥꯏꯉꯥꯟꯗ ꯌꯥꯝ ꯆꯠꯂꯝꯕꯅꯤ ꯆꯠꯇ꯭ꯔꯦ ꯁꯤꯗꯤ ꯆꯠꯂꯨꯁꯦꯅ ꯑꯩꯈꯣꯏ ꯅꯤꯍꯣꯝ ꯍꯣꯡꯅ ꯂꯥꯛꯑꯅꯤ ꯆꯠꯂꯨꯔꯁꯤ ꯍꯧꯖꯤꯛꯁꯦ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯈꯔꯗꯤ ꯀꯪꯅꯕ ꯃꯥꯜꯂꯦ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯄꯩꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯉꯥꯏ ꯆꯠꯄꯁꯨ ꯑꯃꯨꯛ ꯁꯥꯁꯨ ꯋꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯑꯣꯏꯕ ꯃꯐꯝꯁꯦ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯚ꯭ꯌꯨꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯥꯞꯄꯤꯉꯩꯗꯒꯤ ꯎꯠꯄ ꯕ꯭ꯔꯤꯛ ꯐꯥꯔꯝꯗꯣ ꯆꯦꯛ ꯁꯥꯕꯁꯦ ꯌꯧꯔꯛꯄ ꯁꯤꯗ ꯂꯩ ꯑꯩꯈꯣꯏ ꯃꯈꯜ ꯃꯩꯈꯨ ꯋꯪ ꯀꯥꯔꯛꯏ ꯁꯤꯗꯒꯤ ꯚ꯭ꯌꯨꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯎꯟ ꯇꯥꯎꯟ ꯎꯔꯦ ꯑꯥꯗ ꯗꯥꯎꯟ ꯇꯥꯎꯟ ꯎꯔꯦ ꯌꯧꯁꯜꯂꯨꯔꯁꯦ ꯑꯗꯨꯗꯤ ꯃꯅꯤꯁ ꯂꯥꯎ ꯆꯠꯂꯨꯔꯁꯤ ꯌꯧꯁꯜꯂꯨꯔꯁꯤ ꯑꯩꯈꯣꯏ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯗ ꯚ꯭ꯌꯨꯗꯤ ꯐꯖꯔꯦ ꯂꯥꯛꯑꯣ ꯃꯅꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯌꯧꯁꯜꯂꯛꯑꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯚ꯭ꯌꯨꯁꯤꯗꯤ 사이클 타고다니지. 미 앞잖아, 미 솜대기 동서 갔어요. 살로르지 그냥 여기 어디지? 무사하지. 그래 따라 이거. 너 마이스 아니 오지. 마이스. 여기도 끼도 하밍 아니 하밍 온대 여기는. 사이 한명 가져오네. 뮤지엄. 뮤지엄. 앉아래. 뷰시지 노ꯡ 주겠더라고요. 노ꯡ 주. 가시제 그리고 ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯪꯉꯦꯕ ꯂꯝꯕꯤꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯍꯜꯂꯛꯄ ꯇꯥꯔꯕꯗ ꯃꯝꯈꯤꯕ ꯊꯣꯛꯑꯗꯤ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯉꯥꯎꯔꯦꯕ ꯅꯣꯡꯃ ꯑꯃ ꯆꯠꯂꯨꯕꯗ ꯉꯥꯎꯔ ꯍꯜꯂꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯍꯜꯂꯛꯇꯅ ꯑꯥꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤ ꯍꯜꯂꯛꯇꯅ ꯃꯐꯝꯁꯦ ꯐꯖꯕꯅꯤꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯏꯀꯣ. 머리띠 cây 밤이 어디나? 주작 밤비니 시지고 왕왕 타야지. 하나 타람담네도 여기 파자네 렐링가 시에마가 나 타람네. 시지. 여기 파자래. 여기 주작 밤비 미암지. 주작 밤비 미암지. 시기 많아. 밤비지. 이상한 파를 좀. 주작 밤비지. 파자래 파자나. cái xài mới thải á xong mà tụi này thạc luôn đấy lùi phía rồi chú ra còn gì
이거 시대 레이디 잠깐만 자 이나무 랭고이 떡속이 왜 나무 있고 랭고이 떡속이 이제 하이 뭐 양가이면 이제 관계 불러오지 시대 로지 마시고 잘 몰래 이제 잡고 레이디 카바 세만 한데 세만 담는지 이 아원 만이 벌 사히 뭐 가니 뭐 그냥 짜자 도움 되면 산 요정은 말해 산 되게 합니다 그래 그랬지 정말 더우니까 여기 상벽이나 자 여기 아씨 와이 나 해줬다 왜 봐. 여기 뛰어오셔서 그래. 이장 나비 다 이마에서 여기. 리뷰 선생님이 살고 싶어 산도 살고 산 매암을 내매 산이 자기 작은 뭐 있어 살고 비시는 거 보면 산 나도 산 매암시 이겼다 보니 유지 안 나가네 유지 산책이 안 파지 산책이고 이제 없어요 이번부터 이제 저도 산 얌라이 산 같은 거 아니니까 산이 막막하게 산 레이냐 산이 오 산이 산책이ไม่ตามใด แล้วมีกี่ดีคุยหลักเลยมีเดี๋ยวซาบปูแล้วก็คุย ซาบปูรักนะวันนี้พ่อ จัดได้ไงคุยดี ซาบปูรักเลยคุย ซาบปูเตะใกล้กันผมจะจัดมันมีตลาดตรงฉันทำได้เลยชื่อฉันคุยน้ำเลยดิมีอยากว่าลำมันจะมาได้ไงสินี่อยู่ทางก็ยังไม่ใช่ตัวจิ๊กไรง่อยของตัวเลยไรง่อยคุ้มมุกเลยแค่ดิฉันยังไงไรง่อยคุ้มมุกเลยแค่ไรง่อยแต่คุ้มมุกเลยแค่ไรง่อยเนี่ยตอนนี้ไรแม่สิQuasi guarda, ni guarda, bro, ma puttana te guarda. Si vista Guarda. Saluti. Lấy ngôi này cô. Quay đi. Có lò ấy, con đã sâu xỉ. Đi mới tam đáy vào ra đây. Xe rồi. Xe lên cái xe rồi. 산 가더니 산 날리는 산 이거 보자 그래 비우기니 아이고 비니 비우기니 야 비소에 비게 잤다 봐 비우지리 뭐 이따래 공무기
ꯂꯩꯍꯧꯕꯅꯤ ꯍꯤ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯀꯨꯝꯕꯗꯤ ꯌꯥꯔꯣꯏ ꯂꯨꯕꯅꯤꯅ 이신 이거 많이네 이신네 이거 앞에 꼼무지 양지 꼼무야 이제 요번에 왜 왜 이래야지 안 그래서 비우지 한양에 돼 있다 Fish oidra? Yes. Saya ini lupa orang ini yang aku mau biar lupa. Udah ada. Sini. Saya saya jauh sampai ini lupa. Tapi cak lagi. Oke, lawan. 레몬 포토 가리도. 아직 시간이 아우. 마운드가 풀려. 지금 좀 내야 되고. 마와리 나 포타래. 다 산대. 때라 갈나고. 밑다람다 이제 바다에. 밑다람에 산대. 뮤비에도 끼마득 바자리 한락에 쓰기 어려 한락에 땀 나게 보이는 거지 뮤비지